Kendra Vidyalaya Laima Kongi Mahiroi Singa Sisu Kuki Singa Tatuna Tambagi Makhatana School da Sanghan Kitabuki Mayota Kanto Sabal da Khoisaonaraba Naga Amadi Meetei Meeyamna Irang Hourakkhre Laima Kongda Laiba Army ge Red Cell Division ge Makok Thongbo Officer Yauna Ngarang Meetei Amadi Naga gi Miyoi Singa Wari Sanabada Mahiroi Sing School Lakpa Yahangani Haina Thajaba Piramlabasu Thabakta Onthokpa Ngamdabagi Mayokta Kongjang Sangsinba Hauki Ngasi ayuk pung taret makharum taba matamda Meetei Amadi Naga gi Meeyamna Kanto Sabal da sangsilakhiba kongjang adu laimang khongsingmang maya fawba lansalaga mafam adu da laiba army gi checkpoint ta thomjin ki loinana army gi gari sing su chatpa yaroi haiduna kongjang loi singa akan mong da mungna ki maduda army personnel singna kongjang sangsin bada yawa nupi khara da phubu yauki laima khong tamna Kanto Sabal gi lambi da lakpa lanai gari sing su kongjang loi singna asa thak yauna atai polam sing pubra haiduna amamam to oina sek tobugi thabak su sathaki ngasi sathakiba kongjang adu ga mari lenena laishram tamfa kaubi nupi amana phongdorpada laima khongda laiba Kendra Vidyalaya da angang sing school satpa yaroi haiduna ayuktagi kuki frup ke nupi singna laima khongge ex serviceman colony da phamjinduna mahiroi sing thatuna thamki Mahiroi sing school karakpada airapan pidanaba Red Cell Division ge officer ga ima eval singa wari sanaduna ngarang thajaba piramba leiki kuki singna ngasi tawriba thong asida army officer singna ngasi gi oinadi Mahiroi sing school da pusinba ngamnaroi haina khangalakpadagi khongjang asi sangsinmani karigumba kuki singna rally natragana protest tawge harabasu Kangpopi district ta oina tawbiu mafam asi Imphal West district ke manung sanam famne masida kuki gi miyoi singna makhal amatagi khongjang sangsinba yaroi wafam asi gi mayukta kuki singna makhata na thabak toroklabadi Meetei Amadi Naga gi Meeyamna amatoina akan makhongjang sing sangsingani maramaduna laima khong fawbada ayadapan yahundana Mahiroi sing chatok chasin yahangadabani madugi damak security matrix sana pigidabani haiki Lamakong kabam ex serviceman colony jagada dana phamjalaga angang singche chatta yare hana chingaga leigare date 2 July dagi moina darna rally se hogi bane da handoko habse moi yadre ngarang siyo tholaga moina risk pugani aduga hayang dagi full security ta security piraga no gi angang se manung da changba yani hana thajaba thambira me aduga ngasi ayuk se angang jing school chakani hana tholokpa matamda angang sing siyo nasu pusamba ngamdre ngamare ngasi gidi hayang dagi yengasi hana hare lambi sida free movement olambi aduga angang security matik chana piraga manung da changan biwana haijare